ꯑꯩꯅ ꯀꯩꯊꯦꯜ ꯊꯣꯛꯎꯕꯗ ꯁꯨꯃꯥꯏꯅ ꯎꯀꯥꯕꯤ ꯃꯆꯥ ꯉꯥꯃꯨ ꯃꯆꯥꯁꯤ ꯌꯣꯜꯂꯝꯃꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯉꯥꯁꯦ ꯏꯪꯊꯝꯊꯥꯒꯤ ꯍꯥꯎꯋꯦꯅ ꯌꯥꯝꯅ ꯍꯌꯦꯡ ꯍꯦꯟꯇꯥꯛ ꯀꯥꯡꯁꯣꯏ ꯊꯣꯡꯖꯔꯛꯈꯤꯅꯤ ꯑꯗꯩꯗ ꯊꯥꯛꯄꯗꯣ ꯁꯨꯃꯥꯏꯅ ꯎꯀꯥꯕꯤ ꯑꯌꯥꯏꯕ ꯑꯣꯏꯅ ꯊꯥꯛꯀꯦꯅ ꯑꯩꯅ ꯌꯥꯏꯔ ꯊꯥꯛꯀꯦꯅ ꯑꯩ ꯉꯁꯤ ꯂꯩꯔꯛꯏꯅꯤꯁꯦ ꯑꯗ ꯌꯥꯏꯊꯣꯛꯀꯦꯅ ꯇꯧꯖꯔꯤ ꯌꯥꯏꯊꯣꯛꯆꯔꯤ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯃꯩꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯌꯥꯏꯔꯒ ꯍꯣꯔꯦꯟꯅ ꯃꯩꯇꯥꯟꯗ ꯌꯥꯏꯗꯣꯏꯅꯦ ꯑꯗꯩꯗ ꯉꯁꯤꯗꯤ ꯁꯤ ꯌꯥꯏꯔꯕꯅꯤꯅꯕꯀꯣ ꯍꯣꯔꯦꯟ ꯑꯩꯅ ꯍꯪꯒꯥꯝ ꯃꯇꯣꯜ ꯌꯣꯡꯆꯥꯛ ꯑꯣ ꯁꯤꯡꯖꯨ ꯁꯨꯒꯦ ꯇꯧꯔꯤꯁꯤꯗ ꯉꯥꯃꯨ ꯃꯆꯥ ꯈꯔꯗꯤ ꯊꯥꯛꯆꯜꯂꯅꯤ ꯁꯤꯡꯖꯨꯗ ꯍꯥꯎꯅꯕ ꯇꯥꯟ ꯆꯥꯔꯦ ꯃꯩꯁꯦ ꯉꯁꯥꯏꯒꯤ ꯃꯨꯍꯜꯂꯦ ꯁꯨꯃꯥꯏꯅ ꯃꯨꯍꯟꯗ꯭ꯔꯗꯤ ꯏꯉꯧ ꯉꯧꯔꯗꯤ ꯆꯥꯅꯤꯡꯗꯦꯕ ꯉꯥꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯨꯍꯜꯂꯦ ꯃꯩꯗ ꯐꯖꯅ ꯇꯧꯔꯦ ꯑꯗꯨꯒ ꯂꯧꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯩꯇꯥꯟꯁꯤꯗ ꯑꯃꯨꯛ ꯌꯥꯏꯔꯅꯤ ꯍꯧꯖꯤꯛꯇꯤ ꯌꯥꯔꯦ ꯃꯩ ꯊꯥꯔꯔꯣꯏ ꯃꯩꯇꯥꯟꯁꯤꯗ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯌꯥꯏꯔꯅꯤ ꯉꯥꯁꯤꯡꯁꯦ ꯄꯥꯟꯁꯦ ꯑꯩꯅ ꯑꯩꯈꯣꯏ ꯍꯧꯕꯅꯤꯅ ꯑꯩꯈꯣꯏꯗꯒꯤ ꯑꯣꯏꯅ ꯇꯧꯔꯒꯦ ꯁꯤꯗꯤ ꯄꯥꯡꯒꯣꯡꯅꯤ ꯏꯆꯥꯎ ꯆꯥꯎꯗꯦ ꯃꯐꯝꯁꯦ ꯍꯥꯔꯗꯤ ꯎꯇꯤ ꯋꯥꯏꯇꯤ ꯈꯔ ꯍꯥꯞꯍꯧꯗꯦ ꯁꯤꯅ ꯑꯩꯅ ꯖꯤꯗꯩ ꯄꯣꯔꯛꯄ ꯄꯥꯅꯦꯅ ꯊꯥꯖꯕꯗꯣ ꯅꯍꯥꯟ ꯀꯥꯡꯍꯧꯒ ꯉꯧꯖꯕꯗꯣ ꯃꯀꯥꯗꯣ ꯑꯩꯅ ꯁꯤꯗꯒꯤ ꯑꯃ ꯐꯨꯑꯒ ꯁꯒꯣꯜꯂꯥꯏꯒ ꯎꯇꯤ ꯈꯤꯇꯪ ꯊꯣꯡꯒꯦꯅ ꯇꯧꯕ ꯌꯥꯝ ꯁ꯭ꯋꯥꯏꯗꯩ ꯈꯔ ꯐꯖꯕꯗꯤ ꯐꯨꯛꯈꯤꯔꯣꯏ ꯁꯤꯅ ꯈꯔ ꯃꯁꯣꯏꯁꯦ ꯀꯩꯅꯣ ꯇꯧꯋꯤ ꯑꯃꯨꯛ ꯊꯥꯗꯣꯛꯅꯕ ꯁꯤ ꯑꯣꯏꯅ ꯐꯨꯛꯑꯒꯦ ꯄꯥꯟꯁꯦ ꯁꯤꯃ ꯃꯇꯣꯡꯁꯤꯃ ꯐꯣꯛꯇꯣꯛꯑꯒꯦ ꯊꯥꯅꯕ ꯈꯔ ꯑꯃ ꯂꯧꯊꯣꯛꯍꯧꯔꯅꯤ ꯑꯗꯨꯒ ꯈꯔ ꯑꯃ ꯆꯥꯊꯣꯛꯑꯅꯤ ꯑꯄꯤꯛꯄꯅꯤ ꯍꯥꯏꯁꯤꯁꯨ ꯌꯥꯝ ꯌꯥꯝꯃꯤꯗ ꯁꯤꯅ ꯑꯄꯤꯛꯄꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕꯤ 1 2 3 4 ꯀꯥꯡꯒꯨꯟ 4 5ꯗꯅꯤꯗ ꯊꯥꯕ ꯑꯗꯨꯕꯨ ꯊꯥꯕꯨ ꯊꯥꯖꯤꯜꯂꯗꯤ ꯂꯩꯕꯥꯛ ꯈꯤꯛꯊꯔꯝꯒꯦ ꯇꯧꯅꯤ ꯑꯥꯗ ꯆꯥꯏꯅꯦꯅ ꯊꯥꯕꯨ ꯊꯥꯖꯤꯜꯂꯗꯤ ꯁꯤ ꯂꯩꯗ꯭ꯔꯁꯨ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯊꯣꯡꯉꯁꯨ ꯆꯥꯔꯅꯤ ꯉꯁꯤꯗꯤ ꯎꯇꯤꯁꯨ ꯇꯧꯔꯅꯤ ꯑꯁ ꯄꯥꯝꯃꯨꯏ ꯄꯨꯛꯇ ꯄꯣꯛꯑꯦ ꯄꯥꯝꯃꯨꯗꯅ ꯁꯨꯡꯆꯥ ꯆꯥꯗꯕꯅꯤ ꯌꯦꯡꯉꯨꯅꯦ ꯑꯄꯤꯛꯄꯅꯦ ꯐꯨꯂꯛꯏꯁꯦ ꯏꯕꯦꯝꯃ ꯑꯩ ꯉꯁꯥꯏ ꯃꯜ ꯂꯣꯏꯔꯁꯦ ꯇꯤꯡꯁꯤꯜꯂ ꯊꯝꯃꯤꯅꯦꯕ ꯀꯩꯝꯇ ꯃꯤꯒꯤꯗꯤ ꯍꯤꯗꯥꯛ ꯀꯥꯞꯄꯤꯔ ꯈꯪꯗꯦ ꯋꯥꯍꯩ ꯀꯝ ꯄꯛꯇꯦ ꯑꯩꯈꯣꯏꯗ ꯊꯥꯕꯗꯤ ꯋꯥꯍꯩ ꯍꯦꯛꯇ ꯄꯛꯑꯦ ꯍꯧꯁꯨ ꯍꯧꯗ꯭ꯔꯦ ꯀꯨꯝꯁꯤꯗꯤ ꯌꯥꯔꯦ ꯑꯩ ꯇꯤꯡꯁꯤꯜꯂꯒ ꯁꯨꯃꯥꯏꯅ ꯈꯔ ꯀꯟꯊꯣꯛꯍꯧꯗ꯭ꯔꯗꯤ ꯍꯣꯔꯦꯟ ꯏꯁꯤꯡꯗꯣ ꯑꯗꯨꯝ ꯇꯥꯑ ꯂꯩꯗꯣꯏꯕ ꯑꯗꯨꯒꯤꯅꯤ sina hawai matone aina phadigo macha macha khara adum sumain soijen ge na talman ka ta ima kuchida sum nap le wan thana ba thamge si sumaina yam chongi ne toise karam mo dai cha doi hongde mayon jin je thaning mana cha bu cha thok undre lo mamit me anje em ba mu ye karom dai cha doi no khang jin ne pan ji da ka kwai pik pa ne na phu u ne do ga di chawrame yare ngasi di mayam ngasi gi injang mathen di yam tawraroi hangama tonje se akogi chumnagi hangama tol hai tare yela na taba thuame ado leire ado siga hawai ton siga yongchak siga singju ma sujara ani adagi pan siga sagolai siga se sagolai je siga uti ma ai loi cham thokjare ma pan da loi cham ba loi rabani pan siga sagolai siga uti ma thongjara ani ado khamen ji tawjarake sina singju gi maroi pang ni sina phadigonga uti gi nakupi ga ne si tawjarage ngasi di puk yam than ba inchang mathen yam tawdre ngasi di inchang semningai ju yam de singju gi si semjalamage adagi aduga chak thongba hoge loi soibu loi kanda
hangam maton singjudi yam kupna soiroi sumana chok tak soi doin ndu ina hawai maton ji man ni man le bane du jong tang ka khat la ai na hawai ton ne yong chak siga nah amamamช่วยเลยตีลำนี้นะนุ่งไงจ้ะเจ๊สิงจูช่วยไปรวยกันเลยดูนะมารวยกันเช่ไหมนะรวยนะปิดตาผลลัพธ์สิงจูกี่ที่สินะรวยมารวยสิกังกุมารเจ๊งวันนี้ขจิกเหี้ยปัตตานีกังกุมารเจ๊เลยกังจูกังเอกังกุมารถ้าเกิดสิงจูมันดีเราวันนี้วะมันนั่นเจ๊ตอนนี้กสูลอยพุ่มจันทร์เลยบางคนบอกเลยจุเลยรักเตะทักเลยช่วยรวยใช่ไหมนะปัดทัดกันอย่างนี้นอกสิเลยกุมบุษปุ๊บนั่นช่วยบ่โอเคอันนี้นอกสิเลยสิจ้าปัจจุบันให้ด้วยไอ้ข้าราชการเลยให้ตายปาลอีโรเลยจู่หาวอีดอชิงจูตัวจู่ท่าแล้วปูอีโรเลยท่าหาวมาเลยจะคุยเดี๋ยวนี้ไอ้เดียรวมบอกว่านี่จะหาก็ได้แบบคุณสิไม่ใช่ไม่ยังตัวเสียยังมาจันจวงอย่างกี้น่าเขาเกิดจันนานที่มันอยู่ที่บัวราเขาจะแบบรวมไปสิสมัยนั้นสิจะเล็กอะไอ้นี่สามถั่วทำกันแบบนี้สิตามดิสมัยนั้นเราก็รวยรวมไปสิอาจจะไปทุกตอนนั้นเลยดีนี่นะหมอห้ามไปเลยก็ดูดียามดีนี่ยกจากมาเต็มดีอย่างวัดเลยมาชินมาชิงจูกีมาเลยปังที่ชิงจูกีปุ๊บเลยเขาเรียกไงโมโรไอ้กาท่ากันเลยที่มาโคกสิ่งที่นู้นที่เดือดทักจังเขาเลยที่เดือดที่แบบปัดกี่นั่นชิงจูจะดีไอ้ทักนิ่งเลยข้างนั้นนะทักแบบทักจังเขาโคกสิ่งชินเขาเรียกอุติชนถ้าแบบทักนั้นนะบอกว่าแกจังเจ้เอาไปชิงจูกีมันไม่ชิงจูอยู่ปีกี่มาด้วยช่วยเลยที่ช่วยเลยที่ย่างเสียงบ่รวยเลยรวยที่คำเย็นช่วยด้วยแล้วมีที่น่าโชคตรงนะวันนี้คิดตั้งช่างนะช่วยจ้าไปดิพัดที่ให้ว่าโชคด้วยเต่าแล้วก็น้ำมาเห่าด้วยเฮลีมันไม่ยิ่งสมัยช่วยอย่างนี้ใช่ไหมมาที่คาเมนที่คิดตั้งเต่าไว้ตรงนี้คาเมนที่มันช่วยเรามาโคกสาวเตะคาเมนเจไอ้ที่คาเมนดาวเจสิได้กันนะทุ่มมุกใจไปสุดยอดกว่าಅದುจะหาวบ่ได้ด้วยไอ้น่ะให้น่ะบ่ได้ดิแต่ยิ่งใจเด้อทุ่มใจเด้อบ่มุกใจเด้ออีจำนะจ้าบ่ดಅದುยังหาวಅದುไม่น่าถึงใจไอ้ขนาดใจนี่เจจ้าจริงดิช่วยจริงดิಅದುก็ไอ้ดิใจด้วยซานิ่งดิเจคาเมนช่วยบ่รวยเด้รวยฉันเลยที่ตานี่รวยเด้อจิปานจะเชื่อแม่ปานที่ไอ้น่ะอาจจะกี่ช่วยดูเลยช็อกโกแลตกับปานก็เชื่อปานจุยามาพวกข้างเดียทักด้วยสิเด้ปานเดี๋ยวไอ้น่ะสมัยนั้นปีช่วยดูเลยวิจักถงบ่ของนั่นก็ต้องจะเกี่ยไอ้ที่เปชักคุกเกอร์เสียสาเหตุคุณตาเด็ดนี่ปานช่วยว่าเปชักคุกเกอร์เนี่ยโดนผัดเจอตัวคุยแล้วว่า
ꯆꯥꯛ ꯊꯣꯡꯕ ꯏꯟꯁꯥꯡꯁꯦ ꯎꯇꯤ ꯊꯣꯡꯕ ꯍꯧꯖꯔꯒꯦꯅ ꯑꯩ ꯃꯍꯤ ꯊꯥꯡꯒꯠꯂꯒ ꯄꯥꯟꯁꯦ ꯍꯥꯞꯆꯤꯟꯖꯔꯦ ꯄꯥꯟ ꯍꯥꯞꯆꯜꯂꯦ ꯑꯗꯒꯤ ꯁꯒꯣꯜꯍꯋꯥꯏꯁꯦ ꯑꯃꯨꯛ ꯍꯥꯞꯆꯜꯂꯒꯦ ꯁꯨꯃꯥꯏꯅ ꯄꯥꯟꯒ ꯁꯒꯣꯜꯍꯋꯥꯏꯒ ꯎꯇꯤ ꯊꯣꯡꯕ ꯆꯥꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯁꯒꯣꯜꯍꯋꯥꯏꯒ ꯄꯥꯟꯒꯗꯨꯅꯤꯅ ꯑꯗꯨꯝ ꯀꯨꯀꯔꯗ ꯀꯥꯝꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯈꯥꯃꯦꯟ ꯇꯥꯎꯖꯔꯛꯑꯒꯦ ꯈꯥꯃꯦꯟ ꯇꯥꯎꯔꯒꯦ ꯂꯩꯔꯣꯡ ꯃꯥꯜꯂꯦ ꯁꯤꯗꯤ ꯍꯥꯞꯄ ꯆꯟꯗ꯭ꯔꯦ ꯃꯌꯥꯏꯗ ꯑꯃ ꯂꯩꯔꯝꯃꯦ ꯈꯥꯃꯦꯟꯁꯤ ꯃꯈꯅꯥ ꯑꯃꯨꯛꯇꯪ ꯉꯥꯝꯊꯣꯛꯑꯒꯦ ꯁꯨꯃꯥꯏꯅ ꯑꯌꯥ ꯀꯩꯅꯣ ꯁꯠ ꯁꯠ ꯑꯣꯟꯒꯦꯕꯨ ꯌꯥꯗꯦ ꯁꯣꯝꯗ ꯀꯩꯅꯣ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯑꯣꯟꯒꯗꯕꯅꯤ ꯃꯨꯜꯂꯦ ꯖꯔ ꯖꯔꯕꯨ ꯀꯥꯁꯜꯂꯤꯅꯦ ꯍꯧꯖꯤꯛ ꯃꯨꯜꯂꯦ ꯁꯤ ꯀꯣꯊꯔꯦ ꯑꯩꯅ ꯉꯁꯥꯏ ꯉꯥ ꯈꯔ ꯂꯩꯔꯛꯑꯦꯅ ꯇꯧꯔꯒ ꯌꯥꯏꯕꯗꯣ ꯁꯨꯃꯥꯡꯗ ꯑꯗꯣ ꯑꯗꯨꯅꯤꯁꯦ ꯑꯩꯅ ꯁꯤꯡꯖꯨꯗ ꯊꯥꯛꯀꯦꯅ ꯉꯥꯃꯨꯁꯦ ꯑꯩ ꯁꯦꯠꯇꯣꯛꯑꯒ ꯃꯔꯨ ꯃꯟꯊꯣꯛꯑꯅꯤ ꯉꯥꯃꯨꯁꯤꯗꯤ ꯎꯏ ꯎꯏ ꯍꯦꯛꯇ ꯂꯥꯎꯋꯦ ꯍꯧꯗꯣꯡꯅꯦꯅ ꯁꯤ ꯆꯥꯔꯗꯤ ꯐꯗꯕ ꯉꯥꯃꯨ ꯆꯥ ꯌꯥꯗꯦꯅꯦ ꯍꯧꯗꯣꯡꯅꯦꯅ ꯁꯨꯃꯥꯏꯅ ꯂꯣꯏꯔꯦ ꯃꯔꯨ ꯂꯣꯏ ꯃꯟꯊꯣꯛꯑꯦ ꯃꯣꯔꯣꯛꯀ ꯉꯥꯔꯤꯒꯁꯤꯗ ꯂꯧꯔ ꯊꯝꯃꯦ ꯉꯥꯃꯨꯁꯤ ꯃꯦꯠꯈꯥꯏꯕꯗ ꯇꯠ ꯇꯠ ꯂꯥꯎꯗꯧ ꯃꯥꯜꯂꯤ ꯁꯨꯃꯥꯏꯅ ꯁꯣꯏꯗꯣꯛꯀꯦ ꯈꯔ ꯁꯨꯃꯥꯏꯅ ꯇꯠꯅꯅꯕ ꯉꯁꯤꯗꯤ ꯎꯌꯥꯟꯗꯒ ꯍꯩꯗꯣꯛꯇ꯭ꯔꯦ ꯀꯨꯀꯔꯁꯤꯗ ꯑꯗꯨꯝ ꯊꯣꯡꯉꯒꯦꯅ ꯊꯨꯝ ꯊꯥꯛꯆꯜꯂꯒꯦ ꯁꯒꯣꯜꯍꯋꯥꯏꯒ ꯄꯥꯟꯒ ꯎꯇꯤꯒ ꯆꯥꯗꯕ ꯌꯥꯝ ꯀꯨꯏꯔꯦꯗ ꯃꯣꯏꯅ ꯉꯔꯥꯡ ꯑꯃꯨꯛ ꯐꯦꯡꯉꯝꯃꯦ ꯑꯗꯨꯅ ꯆꯥꯗꯣꯏꯁꯦ ꯍꯧꯖꯤꯛ ꯎꯇꯤꯁꯦ ꯃꯨꯜꯂꯦ ꯑꯗꯨꯅ ꯁꯣꯛ ꯇꯧꯁꯜꯂꯒꯦ ꯌꯥꯝ ꯍꯩꯔꯣꯏꯗ ꯊꯥꯎ ꯃꯨꯜꯂꯦ ꯇꯦꯖꯄꯥꯠ ꯊꯥꯗꯔꯦ ꯑꯗꯒꯤ ꯖꯤꯔꯥ ꯈꯤꯇꯪ ꯊꯥꯗꯒꯦ ꯁꯨꯃꯥꯏꯅ ꯖꯤꯔꯥ ꯈꯤꯇꯪ ꯊꯥꯗꯔꯦ ꯃꯦꯊꯤ ꯈꯤꯇꯪ ꯊꯥꯗꯔꯦ ꯏꯃꯥ ꯊꯥꯎ ꯃꯨꯟꯃꯟꯗꯅ ꯀꯥꯁꯜꯂꯦ ꯃꯔꯣꯏ ꯍꯥꯞꯆꯜꯂꯦ ꯃꯣꯔꯣꯛ ꯊꯥꯗꯒꯦ ꯑꯗꯨꯒ ꯃꯔꯨ ꯃꯔꯥꯡ ꯑꯁꯨꯕꯁꯦ ꯁꯤ ꯈꯤꯇꯪ ꯑꯃ ꯊꯥꯛꯑꯒꯦ ꯌꯥꯝ ꯊꯥꯛꯆꯜꯂꯣꯏꯗ ꯑꯗꯨꯒ ꯁꯤ ꯍꯩꯖꯤꯜꯂꯒ ꯑꯃꯨꯛꯇꯪ ꯁꯧꯒꯠꯍꯜꯂꯒ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯁꯤ ꯁꯣꯛ ꯂꯣꯏꯔꯦꯗꯣ ꯁꯣꯛꯀꯤꯁꯦ ꯍꯩꯖꯤꯜꯂꯒꯦ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯃꯩꯗꯤ ꯊꯥꯔꯤꯕ꯭ꯔꯥ ꯃꯨꯠꯂꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯁꯣꯛ ꯂꯣꯏꯔꯦ ꯍꯩꯖꯤꯜꯂꯦ
ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯁꯣꯛ ꯇꯧꯁꯜꯂꯝꯅꯤꯅ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒ ꯂꯣꯏꯁꯜꯂꯒꯦ ꯎꯇꯤ ꯂꯣꯏꯔꯦ ꯃꯩ ꯃꯨꯠꯊꯠꯂꯦ ꯑꯩ ꯉꯁꯥꯏ ꯉꯥꯃꯨ ꯃꯔꯨ ꯃꯟꯕꯗꯨꯒ ꯉꯥꯔꯤꯒ ꯃꯣꯔꯣꯛꯀ ꯁꯨꯃꯥꯏꯅ ꯃꯦꯠꯂꯦ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯁꯤꯡꯖꯨ ꯇꯣꯠꯂꯒꯦ ꯁꯦ ꯌꯣꯡꯆꯥꯛꯇ ꯈꯔ ꯑꯃ ꯄꯛꯍꯟꯗꯣꯏꯅꯦ ꯁꯨꯃꯥꯏꯅ ꯑꯗꯩ ꯍꯪꯒꯥꯝ ꯃꯇꯣꯟꯁꯤꯗꯁꯨ ꯈꯔ ꯌꯥꯝ ꯄꯛꯍꯟꯗꯣꯏꯅꯦ ꯑꯗꯒꯤ ꯅꯠꯇ꯭ꯔꯗꯤ ꯑꯃꯇꯪꯒ ꯅꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯒꯤ ꯍꯥꯟꯅ ꯏꯁꯤꯡꯗꯩ ꯑꯃꯨꯛ ꯇꯣꯠꯂꯅꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯅꯝꯍꯜꯂꯒꯗꯤ ꯂꯣꯏ ꯁꯤꯟ ꯊꯨꯡꯅ ꯅꯝꯃꯦꯗꯅ ꯍꯪꯒꯥꯝ ꯃꯇꯣꯟ ꯁꯤꯡꯖꯨꯁꯦ ꯌꯥꯝ ꯆꯥꯅꯤꯡꯉꯦꯅ ꯄꯥꯛ ꯄꯥꯛ ꯍꯦꯛ ꯐꯪꯗꯕꯅꯤꯅ ꯃꯇꯝ ꯅꯠꯇ꯭ꯔꯗꯤ ꯈꯔ ꯌꯥꯝ ꯁꯨꯔꯦ ꯉꯁꯤꯗꯤ ꯑꯗꯩ ꯁꯤ ꯍꯋꯥꯏ ꯇꯣꯡꯒꯤꯁꯨ ꯁꯨꯃꯥꯏꯅ ꯃꯣꯔꯣꯛ ꯀꯩꯀꯥꯁꯦ ꯁꯨꯃꯥꯏꯅ ꯈꯛ ꯇꯩꯍꯟꯗ꯭ꯔꯗꯤꯅꯦ ꯂꯣꯏ ꯇꯩꯅꯅꯕꯅ ꯈꯖꯤꯛ ꯈꯖꯤꯛ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯍꯥꯞꯄꯤꯅꯦ ꯑꯗꯩ ꯂꯣꯏꯔꯦ ꯄꯨꯂꯞ ꯇꯣꯠꯁꯟꯅꯔꯅꯤ ꯁꯨꯃꯥꯏꯅ ꯌꯣꯡꯆꯥꯛꯅꯦ ꯍꯋꯥꯏ ꯃꯇꯣꯟꯅꯦ ꯍꯪꯒꯥꯝ ꯃꯇꯣꯟꯅꯦ ꯇꯣꯠꯁꯜꯂꯦ ꯂꯣꯏ ꯅꯝꯃꯦ ꯁꯤꯗꯤ ꯑꯗꯩ ꯃꯔꯣꯏꯁꯦ ꯑꯃꯨꯛ ꯆꯥꯏꯁꯜꯂꯒꯦ ꯁꯨꯃꯥꯏꯅ ꯇꯣꯅꯤꯡꯈꯣꯛ ꯌꯥꯎꯗꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯌꯥꯎꯗ꯭ꯔꯦ ꯉꯁꯤ ꯁꯤꯡꯖꯨꯁꯤꯗꯤ ꯆꯥꯛ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯑꯩ ꯃꯍꯥꯎ ꯈꯤꯇꯪ ꯌꯦꯡꯖꯔꯛꯑꯒꯦ ꯑꯩ ꯆꯥꯛ ꯈꯤꯇꯪ ꯊꯥꯖꯈꯤꯒꯦ ꯍꯧꯖꯤꯛ ꯏꯟꯁꯥꯡ ꯃꯍꯥꯎ ꯌꯦꯡꯖꯔꯛꯑꯒꯦ ꯑꯩ ꯈꯥꯕꯩꯁꯤ ꯉꯥꯛꯇ ꯋꯥꯏꯒꯦ ꯆꯥꯕ ꯍꯧꯗ꯭ꯔꯤꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯔꯦ ꯎꯇꯤꯁꯦ ꯆꯥꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯁꯒꯣꯜꯍꯋꯥꯏ ꯎꯇꯤꯁꯦ ꯄꯥꯟꯒ ꯁꯒꯣꯜꯍꯋꯥꯏꯒ ꯎꯇꯤꯁꯦ ꯉꯁꯤꯗꯤ ꯍꯦꯛꯇ ꯄꯨꯊꯔꯒꯦ ꯃꯍꯤ ꯖꯔ ꯅꯥꯟꯁꯤꯜꯂꯤꯅꯦ ꯑꯩ ꯁꯤꯡꯖꯨꯁꯤꯅ ꯌꯥꯝ ꯆꯥꯅꯤꯡꯉꯤꯁꯦ ꯁꯤꯡꯖꯨꯁꯤꯗꯤ ꯈꯨꯍꯥꯎꯅꯦ ꯃꯔꯣꯟ ꯊꯣꯛꯄ 3 ꯍꯥꯞꯈꯤꯗ ꯁꯤꯅ ꯉꯁꯥꯏ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯄ ꯅꯪꯅꯕ ꯊꯣꯡꯕ ꯑꯩꯈꯣꯏꯁꯦ ꯈꯨꯅꯤꯜ ꯍꯥꯏꯕꯗꯣ ꯑꯗꯨꯒꯅꯦ ꯕꯣꯟꯖꯥꯎꯕꯤꯒ ꯌꯦꯂꯥꯡꯒ ꯀꯩꯅꯣ ꯃꯌꯥꯝ ꯑꯩꯅ ꯍꯤꯡꯒꯣꯜꯗ ꯍꯦꯛꯑ ꯊꯣꯡꯕꯅꯦ ꯍꯥꯎꯅ ꯈꯥꯃꯦꯟꯒ ꯆꯥꯖꯔꯒ ꯍꯥꯎꯔꯦ ꯊꯨꯝ ꯃꯣꯔꯣꯛ ꯆꯞ ꯆꯥ ꯁꯤꯡꯖꯨꯁꯦ ꯂꯣꯏ ꯆꯥꯊꯣꯛꯀꯅꯤ